Manipur के separate administration की इहो मायोन चुमलिबा indigenous tribal leaders forum ITLF की चुराचानपुर की तुइबोंग peace ground मनाक्ते leiba office ता sakhangdaba singna thomjinduna amangata thokhalamle thodok asi ngarang ahik nongyai matung minute 15 rom chatpa matamda thokibani paw asigi matungina sakhangdaba sing aduna ITLF की office ता thomjinduna office adu ki tongan ba ka singda leiramba furniture की potlam sing computer maroiba che sang sing medical amasung relief material sing thugaiduna manghan takhalambani adu moinamak thawong adu kanana kari maramgidamak chatharambano haiba hauzimaki oina khangbangamdri thado odugi matangda churachanpur police na case ama lokhatuna thijinbagi thabak chathaba hokre hairi amaramda ITLF ke secretary montombing na phongdokibada office ta thomjinduna manghan takhalambagi thodok adu kanana chatharambano haibagi chapchaba langlalangjil khangbangamdri panba yabadi haukiba numit kharani gi mamangda handaki irang asida front line da leiduna mathau tawriba United Tribal Volunteer UTV gi masing yamlaba volunteer singna makoina mathau tawbada chana thaknaba polam sing ningthina fanghande fanghalabasu apum asa sing pirak I haiba wahaudagi mathau leptuna mayumda hankhibaga loinana front line da lan ka patokpagi khongjang sangsin khiba leikrabani